Manipur thokliba Irang asiga mari leinaba criminal case sing athopada loishinbi yananaba special court sing semnanaba Supreme Court na propose tawkhre Chief Justice Surya Khan, Justice Joymala Bangchi amadi Justice V Mohana gi bench amana hai special court sing asi semlaba matungda kumja English singani kunhumdoi diki thorakliba Manipur gi Irang asiga mari leinaba criminal case sing gi hearing numit kudingi pangthoktuna loishinna bahonakane masigi mathakta investigating agency sing na case sing asiga mari leinana chathariba investigation gi khonglei thugatpaga loinana victim sing da charge sheet ki copy sing fangangadabani CBI amadi state SIT na file tawrakhiba charge sheet sing ki copy victim sing amati makhoi gi imung manung na fangdaba yamni yauri charge sheet ki copy fangdriba victim sing gi legal aid council sing na Guwahati amadi Manipur High Court ta chatuna charge sheet ki copy sing lawba yagani mathau taba documents sing asi CBI amadi SIT na chayol amagi manungda fanghangadabani Nakalamaromda court aduna additional solicitor general Aswarya Bhatin hai investigation loishilaba amadi charge sheet file tawraba case sing asigi detail khudingmak puthokadabani masina mathau taba special court ke masing adu Supreme Court na lepangamgadoribani haiki amaromda Supreme Court na Manipur High Court ta irang asna maram oiraga thiba khangdana leiriba miyoi kuntra gi case sing examine tawnabasu khanghanki